अहानबद मरोइब पाउ प्राइम मिनिस्टर नरेंद्र मोदी ना चुराचांदपुरदा लुपा करोड़ लिसिंग तरेट का चौहम की प्रोजेक्ट तरामरी उरिप युंग तमख्रे इम्फालदा लुपा करोड़ लिसिंग अमगा चनीरोंग की प्रोजेक्ट संगाख्रे मणिपुर तंगदु लेताब हंजिलकनब कन्न होटनरी मयाम पुन होटनमिनसी हाइना प्राइम मिनिस्टर नरेंद्र मोदी ना मियामदा अपील तौख्रे अमदी चाही अनि हेना इरांग थोकपदा मणिपुर मतम चाना लाक्ट्रगा ngasi प्राइम मिनिस्टर नरेंद्र मोदी ना मणिपुर लाखिबादु यानिंग दे हाइना आईडीपी कैना खुंजंग संगसिनख्रे खुरमजरी ISTV की नुमिदांग मणिपुरी पाव मिटिंग ताबरीब सिंबु तराम नुकचरी पाव संदुंग पिजरी चाही अनिगी मतुंग प्राइम मिनिस्टर नरेंद्र मोदी मणिपुर लाख्रे मणिपुर तंगदु लेताबा हंजिलकनबा कन होनरी मयाम पुन होनमिनसी हाइना प्राइम मिनिस्टर नरेंद्र मोदी ना मियामदा अपील तौख्रे लिसिंग अनि कुलहुमदोय गी मेगिटांग अहुमदगी लेबाक असिदा थोकपा हौखिबा इरांग असिदा मियामना लेबाक असिगी प्राइम मिनिस्टर ना मणिपुर शांति हंजिल अंदुना तंगदु लेताना मियाम हिंगबा फंगनबा ngairakiba ngasi प्राइम मिनिस्टर नरेंद्र मोदी ना इम्फाल लाक्तुना इंटरनली डिस्प्लेसिंग उनरगा मखोगी वाकत ताख्रे तुंगदा मियांगी मिफम अमा कंगलाता पांगथोकलगा लुपा करोड़ लिसिंग अमगा चनी की ओइगदबा प्रोजेक्ट संगादुना मियामदा खुदसिनरमख्रे प्रोजेक्ट सिंग अदुदा लुपा करोड़ लिसिंग अहुंगा चात्रुके मणिपुर अर्बन रोड्स ड्रेनेज एंड एसेट मैनेजमेंट इंप्रूवमेंट प्रोजेक्ट लुपा करोड़ लिसिंग अनिगा चमंगा हेना चंगना सेमगतकदबा नेशनल हाईवे प्रोजेक्ट मंगा मणिपुर इन्फोटेक डेवलपमेंट माइन प्रोजेक्ट मफम मापलदा सागदबा वर्किंग वुमेन हॉस्टल रिमोट अमसुंग चिंगी डिस्ट्रिक्ट सिंगदा सेमगतकदबा सुपर स्पेशलिटी अमसुंग स्पेशलिटी हेल्थ केयर फंगहनबा सेमगतकदबा प्रोजेक्ट पोलो ग्राउंड सेमगतनबा प्रोजेक्ट डिस्ट्रिक्ट तरुकता हाई स्कूल अमसुंग हायर सेकेंडरी स्कूल चामगा कुन मपांगल कनखत हनबगी प्रोजेक्ट कुमल लंपाक स्पोर्ट्स कॉम्प्लेक्स ता मल्टीपर्पज इंडोर स्टेडियम सेमगतनबा प्रोजेक्ट याउरी बाइरोट इम्फाल लाक्लबा मतुंग इम्फाल की कंगलादा पांगथोकपा थौरम अदुदा लुपा करोड़ लिसिंग अमगा चनीगी ओइगदबा मल्टीपल डेवलपमेंट प्रोजेक्ट संगारमखे प्रोजेक्ट सिंग अदुदी मंत्री पुखरीदा सागतखिबा सिविल सेक्रेटरीट आईटी सेस बिल्डिंग अमसुंग अनौबा पुलिस हेडक्वार्टर दिल्ली अमसुंग कोलकाता सागतखिबा मणिपुर भवन डिस्ट्रिक्ट मरी टेक्नोपल नोने पलेल अमसुंग मोइरांगदा साखिबा इमा मार्केट इम्फाल रिवर फेस 2 गी मखादा सेमगतपा वेस्टर्न रिवर फ्रंटसिंग याउरी कंगलादा पांगथोकपा थौरम अदुदा मणिपुर की गवर्नर अजय कुमार बलासु सरुक्याखे थौरम अदुदा राज्य सभा के MP लेसेंबा सना जाउबा हानागी चीफ मिनिस्टर एन बीरेन मणिपुर लेजिस्लेटिव असेंबली के स्पीकर टे सैत्यव्रता MLA सिंह चीफ सेक्रेटरी DGP गवर्नमेंट के ऑफिशियल सिंह पुलिस अमदी सेंट्रल फोर्सेस सिंह के ऑफिसर सिंह सु सरुक याखे थौरम अदुगा मरी लेना प्राइम मिनिस्टर नरेंद्र मोदी ना ngasi संगालिबा अमसुंग उरेप युंग तमलिबा प्रोजेक्ट सिंह लमदम असोमगे मियाम की पुनसिरोल हेना चौखटपा इंफ्रास्ट्रक्चर मतिक साना लैरबा हौगलकलिबा नहासिंग की एम्प्लॉयमेंट के लंबी ओइरकनबगी लंबीने लेबाग असिना निंखा तमखिबा मतम अदुदगी लेबाग असिगे अचौबा सिटी सिंग यामना यांगना चौखटख्रे अदुबो नॉर्थ ईस्ट स्टेट सिंगदी सोथरगा लेहौरगा लेरमखे कुनमाथोय सुबह सेंचुरी असिददी लेबाग असिगी चौखट थौरांगी थबक पाइखटपदा मणिपुर यावना नॉर्थ ईस्ट स्टेट सिंगदा अहेनबा मिटिंग थमलगा थबक पाइखटले मसिगी खुदम ओइना मणिपुर ngasi चौखटपगी लंबीदा यांगना संगसिनबा ngamlibane मतमगा चुनबा इंफ्रास्ट्रक्चर अमसुंग लंबी थोंग लेरे इम्फाल सिटी स्मार्ट सिटी की मखादा थबक विकसित भारत ओहेनबगी अतै सिटीदा पाइखटपगुमना पाइखटले इम्फाल सिटी बु यूथ सिंगी फ्यूचर सिटी ओहेंदुना नेशन बिल्डिंग द सरुक याहनब होनरी स्टेट असिदा स्टार्टअप की मखादा टेक्नोलॉजी दसु अहेनब मिटिंग थमले मसिदा IT स्पेशल इकोनॉमिक जोन ना अचौबा मतेंग ओइरगनी सिविल सेक्रेटरीट के अनौबा कॉम्प्लेक्स असना मियाम गी मतेंग हेना पीबा ngamlagani स्टेट अनिदा संगारिबा मणिपुर भवनना लमदम असिगी नुपेसिंग मपालदा चटपदा हेना खुदोंचाबा पिरगनी गवर्नमेंट असिना मियाम गी पुंसी महिंग द हेना याइफनबा थबकया लेपतना पाइखटले लमदम असि निंगथौ पानबा ट्रेडिशन अमसु कल्चर मपुंग फाना लेजबा लमदम अमने मणिपुर थोकिबा हिंसा की थबक लाइबक थिबने इपा इपुगी मतमदा फाउबा चटनरमखिदे गवर्नमेंट ना मणिपुर पीस अमसुंग डेवलपमेंट पुरकना होनरे मियाम पुन्ना होनमिनसे लाइबाक असिगी निंखा तमनबगे चंगसिलखिबदा लमदम असिगी पुवारी नाथैरंबा यारोय
मणिपुर की लेबाग असिदना सुभाष चंद्र बोस की आयन इंडिया की निंगतम फिराल इहान हानबो इना पाहनखिबा लेबाग असिगी निंगतमबगी थोंगनी हाइना हाइखिबा निंगतमनबो होटनरखिबा सिंगबु इकाई खुमनबोइना अंडमान एंड निकोबार माउंट हैरियट पो माउंट मणिपुर हाइना ओंथोक्तुना लेबाग असिगी मियाम इकाई खुमनखिबने ऑपरेशन सिंदूर माई पाखनखिबदा लमदम असिगी नहासिंगिसु अचौब थौदांग याखि लानफमदा थवाई थाखिबा दीपक चिंगाखम काउफम थोक्ते महाकपु इकाई खुमनरी हाइखि प्राइम मिनिस्टर ना मखा तारदुना मणिपुर की कल्चर याउदना इंडिया की कल्चर मपुंग फारोई मणिपुर की स्पोर्ट्समैन याउदना इंडिया की स्पोर्ट्स मपुंग फारोई मसीद नतना लेबाग असिगिदमक लमदम असिगी नहासिंगना मखोइगी लौसिंग अमसुंग थौना पुथोकलगा मिंगचट पुरकनब होटनरी नहासिंगी थौना लौसिंग हिंसागी अमुबा मैखु मरक्ता खक नमथबय ngamhaloi लमदम असिदा शांति हंजिलकनबा रिलीफ कैंप लेरिबसिंग मौसागी पुंसिदा हंजिनब होटनरी मखोइगी अखनबा पैकेज पिरगा मतिंग पांगले विकसित भारत ओहनबदा मणिपुर की सरुक याउरी मरम असिना डेवलपमेंट की लंबीदगी खक नाथैना चलोइसे तंपाक अमसुंग चिंगी मरक्ता अफमरी सागतमिनसे हाइखे मणिपुर में शांति और स्थिरता आए, यहाँ के लोगों के हित सुरक्षित रहे, जो कैंपों में रहने को मजबूर है उनका जीवन फिर पटरी पर आए, इसके लिए हमारी सरकार निरंतर काम कर रही है। सरकार द्वारा विस्थापितों के लिए 7,000 नए घर स्वीकृत किए गए हैं। हाल ही में केंद्र सरकार ने मणिपुर के लिए लगभग 3,000 करोड़ रुपए का विशेष पैकेज भी घोषित किया है। इसमें विस्थापितों की मदद के लिए 500 करोड़ रुपए से अधिक का प्रावधान किया गया है। जिन्होंने हिंसा की आंच सही है वो जल्द से जल्द सामान्य जीवन की तरफ लौटे, ये हमारी बहुत बड़ी प्राथमिकता है। मणिपुर पुलिस के लिए बना नया हेडक्वार्टर भी इसमें आपकी बहुत मदद करेगा। 21वीं सदी में आगे बढ़ता हुआ हमारा देश एक ही लक्ष्य लेकर चल रहा है, विकसित भारत का लक्ष्य, और इस लक्ष्य की प्राप्ति के लिए मणिपुर का विकास भी जरूरी है। हमारा मणिपुर असीम संभावनाओं से भरा हुआ है। विकास के हम एक कदम भी ना बढ़े, ये हम सभी का कर्तव्य है। मणिपुर के पास सामर्थ्य की कोई कमी नहीं है। जरूरत इस बात की है कि हम संवाद का रास्ता निरंतर मजबूत करें। हमें हिल्स और वैली के बीच सौहार्द का एक मजबूत सेतु बनाना है। मुझे विश्वास है मणिपुर देश की ग्रोथ का एक बहुत मजबूत सेंटर बनेगा। मणिपुर की गवर्नर अजय कुमार भल्लाना चाही अनी की ममांगदा मणिपुर ख्वाइदगी यांगना चौखटपगी लंबीदा जंक्सिनबा स्टेट सिंगदा मांगजल थारमी चाही अनी रोम असिदा लाइबक थीबा खुदोंग थीबा थौदोक सिंगना लमदम असिगी लॉ एंड ऑर्डर अमसुंग डेवलपमेंटा चाउना चाइथेंग फंखी हौजिक तपना महौसागी पुंसीदा हंजिलकले नुमै कापना लेपख्रे खुलाई पिखलखिबा अमसुंग लेपतना फागतले चाइथेंग चाउना फंखिबा एग्रीकल्चर सेक्टर दसु अहोंबा उरे स्टेट अमदि सेंट्रल फोर्स न ngaklaga लौरोक लोकपंगमले गवर्नमेंट के स्कीम सिंगी कानब कया मपुंग फाना योहनबसु ngamle amaga gi marakta lainakhiba thajaba watkhiba adusu hanjilakna bakan honari masi mapung fana hanjulhanbada miyamna sumateng pangminase स्टेट असिगी अफबा तुंगलमचट अमा सेमबदा ngasi asina para oiraga lambi seminase matam aduda inclusive growth peace amasung normalcy hanjinba ngamgani haike. Today we stand at an important moment when we can heal, rebuild and restart towards a new future of the state. My sincere appeal to every citizen of Manipur is to rise above differences and to work together towards peace and prosperity of our state. कानून व्यवस्था की स्थिति में बहुत उल्लेखनीय सुधार हुआ है, जिसमें बड़ी हिंसक घटनाएं नहीं हुई हैं। टूटे गए हथियार लगातार बरामद हुए और आवश्यक सेवाओं तथा खेती के लिए सुरक्षा उपायों को सफलतापूर्वक लागू किया गया। ये राज्य और केंद्र दोनों की सुरक्षा बलों के जॉइंट एफर्ट्स को दर्शाता है।
मिजोरामदगी इम्फाल इंटरनेशनल एयरपोर्ट थुंगलखिबा प्राइम मिनिस्टर नरेंद्र मोदी मणिपुर की गवर्नर ए.के. भला अमदी चीफ सेक्रेटरी पी.के. गोयलना एयरपोर्ट तरामना ओकपगा लोइनना चुराचांदपुर तमना चटमिनखे चुराचांदपुर डिस्ट्रिक्ट के मसिंग यामलबा मियाम अमदी महिरोइसिंगना प्राइम मिनिस्टर बु तरामना ओखे चुराचांदपुर यौरबा मतुंगदा आईडीपी सिंगा उनदुना मखोइगी वाकत ताखे तुंगदा लुपा करोड़ लिसिंग तरेट का चहुंगी मेजर प्रोजेक्ट तरामरी प्राइम मिनिस्टर ना उरेप उयुंग तमखे मफम अदुदा मियाम चिनबा मिफमदा वांगांगलबा मतुंगदा प्राइम मिनिस्टर इम्फाल तमना खोंगसालखे चुराचांदपुर की तुइबोंग पीस ग्राउंड पांगथोकपा मियाम चिनबा मिफम अदुदा प्राइम मिनिस्टर ना महाकना मफम असिद थुंगलबगा आईडीपी सिंगा उनदुना मखोइगी थमोइगी ओइबा वाकत तारे हौखिबा चही 13 एसी अवांग नोंगपोक स्टेट इंगतपा अमसुंग चाखोटपगी माइकैदा लाखिबनी अदुबो लाइबक थिबा थौदोक्तगी मणिपुरदा थोकलिबा इरांग असिना फिबम असि काइहल्ले मसि लाइबक थिबने हौजिक्ति मणिपुर की मियाम इंगतपगी फिबम पामनरे मसिगिदमक सेंटर नसु लोखटपा याबा थबक लोखटली माइकै अनिगी मरक्ता वारी साना हौदुना इंगतप्पा हंजुलकना होटनरी मणिपुर मियाम गिदमक सेंटर न लेप्तुना लैरी अथुबदा मणिपुरदा इंगतप्पा हंजुलकलगनी थाजै फोंदोखे हिल्स और वैली में अलग अलग ग्रुप्स के साथ समझौतों के लिए बातचीत की शुरुआत हुई है। भारत सरकार आपके साथ है, मणिपुर के लोगों के साथ है। साथियों, मणिपुर में जिंदगी को फिर से पटरी पर लाने के लिए भारत सरकार हर संभव प्रयास कर रही है। जो बेघर हो गए ऐसे परिवारों के लिए 7,000 नए घर बनाने के लिए हमारी सरकार मदद दे रही है। वांगजिंग लमदिंग हायर सेकेंडरी स्कूल दा हांगबा रिलीफ कैंप ता मोरी अमदी चुराचांदपुर दगे लांजिलक्तुना चंगजफम लौदुना लैरिबा आईडीपी सिंगना वकत मिफम चथखरे चही अनि हेना मणिपुर दा कुके सिंगना थोखलक्लिबा कांगलोफ की इरांग असिदा ngasi फावबा भारत की प्राइम मिनिस्टर नरेंद्र मोदी ना वाही अमा फावबा हाइदन लैसिनबा आईडीपी सिंगबु रिलीफ कैंप सिंगदा थमलखिबा अदुगा ngasiना इखंग खंगौदना मणिपुर दा लाखलगा नाकल नामखक्तगी ओइबा मानबा प्राइम मिनिस्टर की चुराचांदपुर की खुंगसत आईडीपी सिंगना यानिंगदि हाइदुना खुत्ता अमुबा फिराल सिंह पाइदुना वाकत मिफम चथखरे वाकत मिफम अदुदा सरुक याखिबी लैसांग थेम तमेम लैमना चही अनि हेलक्लबा असुक कुइरबा इरांग असिदा नोंमता फावबा भारत के प्राइम मिनिस्टर नरेंद्र मोदी ना लाक्तुना यंगसिन बिद्रगा ngasi इखंग खंगौदना स्टेट असिदा लाक्तुना फुरुप अनिगी ओइबा वायल चथबीदना नाकल नामखक्तगी येंगबा मानबा महाकी चुराचांदपुर की खोंसत असी रिलीफ कैंप सिंगदा चंगजफम लौदुना लैरिबा आईडीपी सिंगना पेनिंगाई ओइदे लोइनना प्राइम मिनिस्टर अमा ओइना महाकना इरांग असिगी अरोइबा वारुशिन अमा पुरक्तुना रिलीफ कैंप सिंगदा चंगजफम लौदुना वाना खांगदुना लैरिबा आईडीपी सिंगबु अथुबदा मसा मसागी मयुम सिंगदा चंगहंदुना तंगदु लैताना लैबा फंगहन बिगदबनि हाइबा वाफम सिंग फोंदोखे असिदा अखोई नुपी आंगांग कया थवाइन पोंथा पीखरे अमदी इसा इशू कया सेना खाइना खरबा असी फावबदा वहाई मचेल अमता हाइरखिब लैदना ngasi इखंग खंगौदना मणिपुर दा लाकबसे अखोई रिलीफ कैंप सिंगदा संगजफम लौदुना लैरिबा आईडीपी सिंगना सुया याजनिंगदे मरम मदुना ngasi नरेंद्र मोदी ना मणिपुर दा लाइबा असिदा अखोई रिलीफ कैंप सिंगदा संगजफम लौदुना लैरिबा आईडीपी खुदिंगमकपु इसा इसागी युमदा अथुब मतमदा हंजिल हनबिबा अमदी अथुब मतमदा वारोसिन पुरक्तुना रिलीफ कैंपदा अवाब खांगिबा आईडीपी खुदिंगमकना इसा इसागी युमदा हंजिल हनबियु हाइबा वाफम जिंगसी नरेंद्र मोदी लाइबा नुमित असिदा हाइजरी अमरोमदा डिस्ट्रिक्ट असिगे अतै मफम सिंह सालुंगफम अपुनबा मैरापाइबी वाइथौ मैरापाइबी लमदिंगदा लैबा लंजिलक्लबा आईडीपी सिंह खांगबोक लमलोंग कैथेल लैसांगथेम लिलोंग अराप्ती यारिपोक बिष्णुनहा लेरक अचौबा अमदी नोंगपोक सेकमाई गे अकोइबदा लैरिबा खुंगंग 13 गे नोंगपोक सेकमाई इंगौरोक सालुंगफम लौरेमबम ककमयाई पेची लांगमैथेक अरिपाट सिखोंग
hizam khunau apunba luf ama oiriba Environment Protection Committee ima singna nongpok sekmaida PM Modi gi Manipur khongsat yaningdi haina tongan tongan bafam singda boycott ki khongjang sangsinake khongjang sing aduda miyamna Prime Minister Narendra Modi go back Manipur dage faspa lauto India government ki divide and rule policy khudakta lepu Manipur gi warisin pura u haiba kholau lauke Manipur gi miyam pumnama kanglup ki irang asina maram oiduna kham thengna wanaraba matamda miyam gi damak wafam ama fawba phongdokidaba kuki nupi anigi mafi thongdaba wafam dana malem pumbada Manipur bu khongoi nakhiba Prime Minister ngasi arem arak khara pijaraga themge khalaga lakliba Prime Minister asi Manipur gi miyam na pende miyam bu minamba lakpane yaifana ba lakpana te haiba wafam kya phongdokna rakhe Sugam the Waraba, my Satana Lairaba, Putaraba, Hiram Punamakta, Asugam Sotaraba, Manipur, the Asi Hawaii and Chantidraga, Hosina, by Sakitan Konkitan Kataraga, Manipuriambu, and the Mahasubi Monga, Nataruga, Haina, Hagizuga in the lap, but no boy in the Pokaza, I quite the same Yazani there. Cookie in Upiani Mapitong and Sapagida Maktadi, Mana, Magin, Lupiani Dugi, is a Kidamakanudogi Adubo, a Koyan Manipur Pozaki, Imamangi, Isama, Sigi, Mano, what a Manipur, go IDP students of Manipur na silaga MU campus ta wakat khongchat chatkre wakat khongsat aduda sarukya kiba Manipur University gi mahiroi ke SS nauchana irang asina maram oiraga lamdamasi mai chaklingai da mai chaklingai matamda nongmata laktraga tha kun Nepal gi matungda lakliba India gi Prime Minister gi khongsat ase irang loisinbagi wakalolda lakpanate chawkhat thawrang gi mingda praja miyam da utchaiba lakpane asigumba miyam gi awaba khangdraba PM gi khongsat ekhoina taramna okfam thokte karigumba lamdamasi gi ima singna mahaki khongsat asida sarukya ba tarabadi aikhoi gi tungi punse kari oigani haike makna makha taraduna irang ase loisina bahotna bagi mahutta center gi luchingba singe yathang induna lairiba amadi Lanjena duna lariba IDP singi damak center na thadarakpa senfam fawba haina thokpa ngamba luchungba singna lamdam asida lariba makai aikhoi nongmagi awaba helakhi haike Santi porakani haibagi wafamju yaudaba sen khara development khara tawgani haibe wafam jida koina hairibo luching boji matungda inaraga chatpa taragadi akhoi gi tungi future ji kari oidino power leite adu tawdena haibo dunya roi makhoina matik chaba luching ba ma oiramba taragadi kari gi dama ngasi khoina wari je waram dino center gi leiriba political party ji gi matung illaga moina haibo du moigi makhada thabak tawbagi mami ama chauna tai madu natre haiba taragadi kari gi asuk tamthina otlaba ikhengtana thallaba Manipur ama khusinara jibo kari gi makhoi gi political party du dagi resign tawbangam drino PM Modi ki khongchatche aikoina yajaningde masida santi porakani awana tarabajing jibu hanagi leifamda hanjalhan gani haibagi wafamju yaudabana maram oiraga magi laiba khongchatche aikoina strongly condemn tawjari Manipur da India ki Prime Minister Narendra Modi lakani haina tawriba si manung matam chadaba khongchat amane khongchat asi yaningde haina nupi kyana placard paidun phongdokre Prime Minister gi Manipur khongchat asi bu yaningda ba phongdokpa duda nupi kyana tongan ba khongchat asi bu yaningda ba phongdokpa wai sing thaba placard sing paiduna Prime Minister gi Manipur khongchat asi yaningda ba phongdokhe Prime Minister Narendra Modi ki khongchat ase bu yaning taba phongdoktuna Thobal district ki mafam kyada khongjang sangsin ke Thobal athokpam merapai bina sinduna yaning taba khongjang sangsin ke Sangai umfam da su lamdam madung ki merapai bi singna sinduna khongjang sangsin baga loinana kholau kya su lauke Chahi ani makai phazilak laba Manipur crisis asida wa ngangkidraba kanba yaramba nupi angangi punsi kaya mangkraba fawba tasinadana laikraba Prime Minister Narendra Modi na Manipur da lakpa pu yaning da phongdoktuna ngasi singjamai tu Lilong Mairapai bi apunbalub Silimpal na sinduna Lilong sajing Mairapai bi singaluna na Lilong da wakat mifam ama famlaba tungda National Highway number 2 gi paringda leptuna yaning da kholau kaya laukre khongjang adu da sarukya kibi Silimpal gi General Secretary Santibala Khaidemna Manipur da thokliba lalasi matam chana loisin bidana yengduna laikhiba miyamgi kholau matam chana tabikidaba Prime Minister Narendra Modi na mang batakpa loiraba kanda lakpa khongsat mama oibi singna yaningda ba phongdoktuna khongjang sangsin bani haike
Prime Minister Narendra Modi ki Manipur khongsa si korkom na boycott tawbaga loinana chatkiba ahing nongyai Prime Minister na Manipur da leiringai fawba Manipur da total shutdown lokthokibana mausa gi punsida akaiba oike saruk yaroi haina phongdokpadagi ngasi miyam gi chathok chasin da chawna ahongba laiki lambi da gari chatpa gi chang yamna hanthaki khwairamban kaithal gi nupi kaithal sing amadi dukan sing thonglona ke total shutdown asigi manungda pamdaba thodok thokpagi paudi laikide Prime Minister Narendra Modi ki khongset Manipur miyam gi apambaga onna tainaba khongset ni haina Congress na haikre Congress ke MLA sing MP Bimol Akoizam amadi MPCC gi maru oiba thopuba sing yauna Congress Legislature Party gi leader Okram Iwobi gi Babu Parada leiba quarter da pangthokpa paumi singa unabada CLP gi luchingba o Iwobi na phongdokhibada Jahi aniga tha mari hena Manipur da thokliba tangdu leita da basina maram oiraga Manipur gi miyam na wariba asigi matangda leiba ga sigi luchingba ama oina karigumba amata thausadana laklaga ngasi Manipur da lakpa asidasu maitai amasung kuki furup ani ki marakta amuk hana ingtappa hanjil handuna kunda leita hanabagi wafam amata yaudabana PM gi khongset asi irang asigi warushin purakpada karigumba amata asa tawningai leitaba khongset ni haike Mahak na makhatana PM Modi gi khongset asi project khara urep yung tamnaba amadi sanganaba khaki lakpa khongset ni haike Congress na chada humbutara hena loisilamlaba project sing Prime Minister na sangaramba asidi afaba amani adubo hauziki oina Manipur da maichak liba sigi warushin ama purakna bhonabada hena mityeng changfam thoi Manipur da ningtamna changthok satsin yadriba IDP sing wariba asigi special package amadi territorial integrity kaihandanabagi wafam amata phongdoktabana Prime Minister Modi gi khongset asi Manipur gi miyamna karigumba amata asa tawningai leitaba khongset ni haike Free movement की मरमदा करीब तक पलम दिए बंगशी internally displaced person लेरिवा मी लिसिंग हुम्फू है न लेब से अखोई न opposition ने न हाइजे बे वांते मसी की करीब पन मिरम बगे मणिपुर की territorial integrity की मतंगदा कसुनती न खनबीरी ब्र करिनो मधु की मतंगदा पन मिरम ब्रा internally displaced person मयाम से की करी extra package अमत तवर्सु तवबिर का नोई तो न नोई की हाने की original respective houses to Churchampur or Natraga Impanda. Noisy Hanjan Hanbayanaba, Hana de Gitoriba, Hana de Piriba, monetary help say, Sidegi Hana, split up Taunanaba, another 1,000 crorosima or 500 crorosima. I call more than Nibanateko, Mashi Pibam to Eva, Prime Minister Laga, Hana Loshandaba project Kara, Tawabudi Mashi Akogi Matamda, Loshandana Tamambaduna Moida, so Hedam the Weibo were Yai, Machina Tieva Quenakan, Mashizulo Chambirum di Pare, Ado Shen Tumlom the Yengu Targa di Anava, I shoot the lady, Mayam Hainabam Lina, Upai later I shoot Hamam, Aduga Chap, Manabri, Manipuri Sentum Piumse, Moy Utokumo over. Ahoy Sentum Piumse lere, Wezen means advanced. Minister we told they don't talk more young ship. Paumi Singa Unabadu the Sarukyakiba MP Angumsa Bimol Akoizamna PM Modi na Manipur da maichak libasi karigumba amata thokta bagum khale lamdamasi gi miyam gi awaba khangbi da bahibasi khwaidagi chawba hingsa gi thabakni Prithvi da khwaidagi chawba democracy chatpat leba kamagi luchingba oina Manipur miyam da yengliba meeting ase khwaidagi laibak thiba amadi ningba kaibani haiki हानदगी तादनद लाबा कल्चर दा अदुनी मणिपुर दी अदगी स्पोर्ट्स दा अदुनी हान मगा अकोई मियाम न पामिबा तानिंगिबा पोट भारत सरकार न मणिपुर गी क्राइसिस दा करी स्टेप लौखल लगे मियाम नसु पामिबा शांतिपुरा करनी का हाइसिगी कंक्रीट ओइबा वा ngang खोलगा थनमब्राइ से ngasi फोंग फोंग न मियाम मांगदा recorded speech ni his speech is available please check it whether he acknowledged that there has been a crisis in Manipur which has led to a massive loss of life and people being rendered homeless came tauram dev migi awab se recognize of the se migi awab du da muka hen wahaline atopa jani dagi ngaka changam bagi type toraga development lautho chake je he is not acknowledging our crisis so I think it's a most unfortunate thing for a prime minister of the largest democracy in the world magi civilizational gi value democratic ethos amatta yaud bagi mong da tauriba mong palamdriba mong so I think we take it as a big time insult to the suffering of the people
Prime Minister Narendra Modi ki Manipur Kongsat yaning da bafongdoktuna Manipur Pradesh Youth Congress ki thomi singna kholau kya lauduna Congress Bhavan da ki khongjang sangsin khre Manipur Pradesh Youth Congress Committee ki thomi sing adu Congress Bhavan da pulaba matungda khutta Prime Minister gi Manipur Kongsat yaning da bawahai kya thaba placard sing paiba kaloinana kholau kya su lauki thomi sing aduna kholau lauduna Congress Bhavan da gi main road tamna thorakpada police na gate thatpada gi mukna bathokhi khongjang sangsin basing amasung police ka mukna ba adu kansil lakpadagi manak nakpada laiba ahenba security sing sangsinduna irang adu laksin ki tungda pamdaba thodok thoktanaba security na akanba jackson thaurang lokhatki Amaramda India ki Prime Minister na lamdamasi da lakpada maikai kyadagi yaning da bafongdoktuna lakpagi sarukama oinanga se Manipur People's Party Youth Front na su India ki Prime Minister na Manipur da lakliba se miyamda utjaibane lanthok lingai manungdana wahi machet amata hydroga hauzik lakpagi wahanthok leite mapal kangjaibung da laiba MPP office ta Youth Front asina pendaba fongduk naba hotnabada Manipur Police ki masing yamlaba personal singna thatuna thamkhre hari India ki Prime Minister Narendra Modi na ngasi sangabada yaukiba SAS ki fund makada Manipur Police Housing Corporation Limited na lupa crore manga changna semgat sagat paluidaba Ima Market Khamnu Bazar Moirang adu hauna bimatung ina project asibo paidiba Manipur Police Housing Corporation Limited ke official sing amadi contractor na kaitel asibo maitei gi chatnabida sangaduna miyamda khutsinabagi achamba thoram ama pangthokre square feet leasing mariga chamri tara pak sauba G+1 gi building asida ground floor da vendor yankai mapal amade first floor da vendor humfumanga puna vendor chamaga kunmari gi capacity oiva building asida nupi amade nupage tongan ba chamber oiba toilet block amasu yauri jaisigi January thagi aroiba chayol da saba pumloi loikraba market building sangabagi thoram aduda Manipur Police Housing Corporation Limited ke executive engineer Sanauzam Radhamona ngasi sangariba market asina khungangi lomi singna pothokliba agriculture horticulture amade umangi oiba pothok sing loinana atai mioi bana hingbada changba manama sing atek anogi pothok sing yonbagi khudong chaba pibata natana sothana leriba khungangi nupe singda socio economic status chawkhat hanaba amade footpath vendor da famliba Ima Evel Singh building asida nungaina pochai yonbagi khudong chaba piba ngamlagani haike Honorable Prime Minister Shri Narendra Modi na Manipur da lakpaga mari leinana development works mayam amagi foundation stone le toba amadi inauguration stone le toba mari leinana koi Ima Market Khamnu Bazar moirang ju saruk ama oiri masiga mari leinana koi achamba tharum ama inauguration program masiga mari leinana koi pangthok chabani haiba market asi kai khamnu bada tik charaba koi Honorable Prime Minister Shri Narendra Modi na sangha bibu leinana market asi lebak miyam da koi sinajaba haibudu ngasi dagi oijare lamdam sida leibiriba Ima event singna market asida akoi tung koina seva tobiduna chakhot oibiu haidan isogi mafamda prathana nijari Prime Minister Narendra Modi na ngasi none district measure project ani kangladagi virtual gi khuthangda sangakre project ani adudi National Highway 37 Imphal Juribam Road ki irang tural mathakta crore nifum apal changna sariba 4-lane bridge amadi Ima Market Longmai none district headquarter ne Tauramaduda Dr. Sarat Chandra Arozu DC none HL Christian Home STO Longmai Dr. Azin Maringmai Chief Medical Officer none atay atopa district level officers amadi SESO's leaders singna sarukyake National Identity Protection Council NIPCO gi kunmangarak suba Foundation Day amadi Silver Jubilee gi thoram amanga se kaisamthong alangbam laikai dalaiba lup asig office ta pangthokre thoram aduda NIPCO gi President Oinam Premjit NIPCO gi Advisor Sunil Karam United People's Front UPF ki President Nongthongbam Rupachandra Manipur Peace and Integrity Council MAPI Council gi President KC Romeo amadi Coalition Against Drug and Alcohol kada gi President Hizam Priyakumar na athoiba mithunglen sing oike NIPCO ki President Oinam Premjit na phongdokhibada chahi ani chaitheng
nangduna lakliba irang asida central government na warusin purakpagi hotnabagi mami udana leiri masida natana ngai haki khatnabagi mawongda furup amada ama injin tawduna leiri national highway free movement ohelagani haikiba wafam ngasi fawba chathok chasin thingduna lakli oirakliba fiba masida central government na thokliba irang asida nakal ani gi furup singda khanna hannabagi mawongda uhannabu hotnarakpasi laibak thibani amadi tampaki mafam khakta da rule of law leibadawna tawraga khudsu khutlai kaya fagalakli chingdana thabak asi paikhatpa ngamdana lakli loinana ngasi manipurda prime minister narendra modi lakli basi miyamgi apamba matamda lakhidraga chahi ani henkraba matamda laklaga furup ani gi marakta kari wafam thamgadawribano masida prime minister na matam chana laklamba tarabadi miyamna mahakpo awangba thakta thagatlamgani haiba wafam sing fongdokhi Likogi oiba wakalon tadi ma lakpase matam chana la amtaragadi mamang miyamna pama matam la amtaragadi mabu harau oktana koi miyamna welcome tawdana babu sogalam gadabdo ngasi khongsal asidadi aduki matam phege yamna koi pamdre haiba wafam se thamning hai tare hauzik pogi marak thana tem break amatang luminase Dada! Give him a key, you know. Other become more. Sigi yung say, next time, di na check sin na laksi lagat ham ka banine. Dada lang si juhar habaga am takidarbo. Asum na, mayam na machalbo ngap siyan lugum. Masigi yung masibu, aso yung ang ko kada batagi. Next time, di na ngap siyali. Next time, juhar habating ngap tok na nabasim bani. Zaman technology siya na na concrete ka tok na tinaba matanda. Kapang ng amok ka na hengal adli. Next TMT, strength is in the quick. CJ Breast and Thyroid Clinic CJ Hospital na lakliba September gitang taramanga dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai taba leibiragadi khudong saba asi lobi ho CJ Hospital da pau faubirau Wow. Soccer company gi crown maker real. Chahi yankhai suraba soccer company gi crown maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker real samani. Mayamsu mahaw yengbiu crown maker real. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi sielaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Free ENT screening camp from 11 September to 13 September at Caesar Urban OPD Kasampat. Adom na nakung taba watlaba, fataba mahi taraklaba, nungay taba makhul toy na taraba, natondagi nahi toy na taraba, kanaw da toy na nungay traba, kok ngaw bagaloy na nahagjangi balance karaklaba, amasung atopa marip lay na ba, anabalay biragadi, hariba numit singa sidaling birakto na, kudong jaba si lobiho, ako ba marol kitama contact number asita paubiro. Honglakliba punsigi lambi sida araiba chaba yaba makai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking the Taram Nukchari Makataba Pau Pizari BJP की डबल इंजन शासन मणिपुर मथक मखा ओले हाइना पाचवे केंद्र की हानगी कांग्रेस के एक्स मिनिस्टर AK मीराबाईना जननेता हिजम इरावत की चामग कुन्नापल सुबह मपोकुमोन पालन गमरी लेना भारत कम्युनिस्ट पार्टी मणिपुर स्टेट काउंसिल CPI पाचवे केंद्र न सिंधुना सगोलबन खमनाम लेरक सोयाम लेकाई कम्युनिटी हॉल द पांगथोक पथौरमदा हाइक्रे थौरमदुदा लेखिद्रब जननेता हिजम इरावत की फोटो द हाइलाई कटुना इकाई खुमनबा उद्पगा लोइनना पाचवे केंद्र की मनुंग द लेरंबा लेखिद्रब कॉमरेड सिंगी मफमदा इकाई खुमनबा उतुना मिनिट अमा लेपतुना इकाई खुमनबा उतखिबगा लोइनना केंद्र असिदा लेरंबा लेखिद्रबा कॉमरेड सिंगी इमुंग मनुंगदा अचंबा खुदोल पोटपीदुना इकाई खुमनबा उतखि हानगी मिनिस्टर AK मीराबाईना लमयान बहिजम इराबोट पोकपदगी मसागी अरोइबा मतम फाउबा मणिपुर मियामगी याइफनबा अमदी मीगा खेतनबा लेतबा जात बिजात खाइदबा मानब खुनाई अमगिदमक होनखिबा लमयानबा अमने माकपु पामजबा लनाई लुप क्याना थाबुम अमा चुपना पांगथोकलिबा थौरमसे मफम क्यादा पाक्सन पांगथोकनरी अदुबु माकना पामलंबा मानब खुनाई ngasi gi mirolna mamut tana khangba matam oire India block ta
yauba CPI amadi tongan political party kyana BJP bu maru fangna India dagi muthatnaba khongjang kaya ngasisu changsili haiki tongan ba hiram kaya mukta ngasi paliba amadi palam liba daban inji government leiringai matamda hauji PR matamda sumangaire sab mane aduna leiriba state ase orajo haibudu oiraba matam asida kanana karamna matau karamna aikoi punsinaba adumlaba leipak ama amuk ana nauna reconstruct tawani haibase masigi wakhalon adudaida India block junction minabani loinana leiriba aikoi khuding mangna ngasidi adugumlaba athaubadugi maringjen mathona do lauduna lamdam machida anoba manipura ma amuk anoba santi oiba nungsi janana leiba manipura ma purakpa ngamnabagi damakta aikoi kathokminasi Thauram Gamari Lenana Bharat Communist Party Manipur State Council ki hanagi Secretary L. Sotin Kumarna Matamamada Chingtam Anigi Kanglup Kyana Masa Masagi Oiba Tokai Tana Bohona Kiba Kaya Lamyan Bairavotna Aikoi Masel I Amatani Haiba Wakalolda Amatoina Purakiba Manipur Lamdamamane Ngasi Manipurda Lengak Pariba BJP Amadi Center de Lengak Liba BJP Government na Kuki Kutlai Paiba Lupkyaga Su Taunari Hairaga Karigi National Highway da Free the Chatpa Fangtabano Hangbaga Loinana Tokliba Irangasi State Government Amadi Center da Lengak Pariba BJP na Haibadagi Manipurgi Chief Minister N. Biren Famthadokpa Center Government ki Yathangna Oigani Manipur Miyambu Wahanba BJP Party Muthan Abohot Nabada Miyamgi Mating Changi Haiba Wafam Thamki Manipur State Legal Services Authority amasung National Legal Services Authority ki meeting makada District Legal Services Authority Thobal na susinduna ngasi Lok Adalat 2025 ngasi District Court Complex Thobal da pangthokre Thauram aduda Honorable Mr. Justice A. Bimol Honorable Mr. Justice A. Guneswar Sharma Judges High Court of Manipur su sarukya ke Justice A. Bimol na chahi asigi ahumlak suba oina pangthokliba National Lok Adalat ase Manipur gi mafam pombada laidiba District Court Bada Pangthokli Manipur Pumbagi Oina Apunba case listing ahumga chamanga marfudara manga loisina bapandam thamli haike Amaromda Lampel Patalaiba Lampel Court Complex ta bench ahum laiduna National Lok Adalat pangthokre ngasi pangthokiba Lok Adalat aduda District and Session Judge Impal West Yumnam Rotharna Chairman oiduna Impal East panduna laidiba case kaya loisin ke ngasi gi Lok Adalat aduda Justice Antem Bimol Judge High Court of Manipur cum Executive Chairman Masalsa Amadi Justice Aribam Guneswar Sharma Judge High Court of Manipur cum Chairman High Court Legal Services Committee na pangthokliba Lok Adalat ki thabak Thauram adubo yengsinki ngasi India Pumbada pangthokliba National Lok Adalat ki Thauram Bisnupur Court Complex tasu pangthokki National Legal Services Authority ki makada District Legal Services Authority Bisnupur amadi Manipur State Legal Services Authority na punasinduna Bisnupur Court Complex ta pangthokkiba National Lok Adalat adu District and Session Judge Bisnupur Samom Ibjena Chairman oiduna Advocate T.A. Hemchandra Mitay amadi Advocate W. Lata Devi anina member oina bench samada chathakibani ngasigi National Lok Adalat aduda pre-litigation case taret settle tauba ngamkibaga loinana apunba amount lakh tara lesing kunithoi chamaga tara nipal recover tauba ngamki hairi Forest Division Tamenglong na Rising and Accelerating MSME haiba timda numitumni gi oiba capacity building program pangthokre Tamenglong the headquarter da pangthokpa training program hawdukpagi thoramda DFO Kharibam Hitler yauna officer kyana sarukya ke Pokpadagi Yauraklaba Heart ki achoba atrial septal defect koba ahoba yauba masagi Jahi humputarukrom suraba miyoy ama Sky Hospital Infalda maipakna layang bangamkre Transesophageal echo tauduna maipakna layang ba ngamkraba Thobal District tage patient to maipakna disas toba ngambada patient ki imong manungna hospital ase buthagat pafungdurakle Northeastern Theatre Association Neta Haingang na Sinduna Konta Ahalup Mamang Lekay Community Hall da Lamdamasigi art form singda kathoktu na thabak tauramba lekhidraba music mafamda Langban Haisoi Tambagi Tauram Pangthokre Tauramasida Neta Haingang President Mutum Syam Kisor Yauna Masak Naiba Miyo Kyana Sarukyake
Wangmataba Maileka Idelaiba People's Welfare Organization PWO gi Kunmapal Suva Foundation Day gi Thoram ngasi club asigi ground da lekai gi mioi kyana sarukya duna pangthokre Lekidraba club asigi founder members singi mafamda ikai khumna ba utpoina minute ani tumina leptuna awaba phongdok pagaloina na haudoke ba thoram aduda Thobal Municipal Council gi ex vice chairperson Akoizam Sanatomba ex vice chairperson Waikom Prafulo lekai gi ahal leitan them Lukhoi Best Innovative Farmers Awardee 2025 Akoizam Devena Athoiba Mithung Singwena Sarukyaki Foundation Day asiga marilena club asina sinduna lekai miyam gi damak free medical camp anirak pangthokiba amadi lekai asigi damak tawkiba thabak thoram kyabu apenba phongdok pagalonena matung tarak padasu thabak kaya tawba ngamba oyu haina wangang loi kyana club volunteer singbu thakatpa phongdokhi None Battalion Assam Rifles na Linna Chikpa Mioi Amagi Punsi Kankre Linna Chikpa Mioi Adugi Maming Awang Kuldagi Ruben Kawi Masagi Chahi Kuntaret Rom Sure Mahak Hu Chenba Linna Chikpa Dagi Assam Rifles ki Hospital da Purba Matungda Dr. Singh na Mahaki Punsi Kannaba Thabak Pangthoki Hari Ukhrul Forest Division na Senduna Haukiba September 13 dagi Chatharakpa 3 days capacity building workshop on ecotourism, hospitality and homestay management ki thauram Divisional Forest Office Ukhrul Forest Division da ngasi loisinkre raising and accelerating MSME performance ramp scheme gi makada pangthokiba thauram aduda punna participants kuntra mapalna sarukyake thauram ga mari lena tongan ba wangang loisingna wangangke Guwahati dalaying libang Manipuri peasants singda igi mateng pangba ngamna bagi pandamda helping hands for people Manipur na numitom nichom na interaction program pangthokre Manipur da laitaba medical facilities fangna bagi damak Manipuri peasant kana mapalamda laying bachatnari masigi manungda Guwahati dalaying bagi chatliba peasant singna khwaidagi masing yami adubu hairiba Manipuri peasant sing asina Guwahati da ika pagi mathau tarakpa matamdadi aduki matik awaba mayoknai Guwahati city da Manipuri macha kya Lejarabasu Manipuri peasant singbu mateng pangbinaba blood donors amata laitabana maram oiraga blood unit amamamda lupa lising nipal mapal piduna leiraga kapnari leiba fangdragana sel mayam amating naduna Manipur dagi blood donors puraga pihanbasu yaunari hairiba awaba singasi kharada oirabasu koknanaba haiduna helping hands for people Manipur na thodang lauduna helping hands Guwahati chapter hangdoki haina helping hands for people Manipur gi president Moirangthem Premjitna phongdorakle Ngasi ayuk angan bada kakching lamkhai gi laifam loknung dalaiba yengkhom Rupachandra kauba miyoi amagi mayumda lamhui ama changlaktuna leibadagi range officer kakching hai sundarda pau piraba matungda official singna lokhatlaga Manipur Zoological Garden da sinakre haire Sanabagi pau ekhoi senior sports journalist Boyai Ningthojamdagi lobirase Mamang sahi soli singani sumna kunmari amadi kunmangada Manipur Cricket Association MNC gi sahi gi oiba anisuba MNC award khusinabagi thoram Manipur Cricket Association MNC ne sinduna main auditorium city convention center da pangthokre Manipur Cricket Association MNC gi hana president oiramba madi former union minister Thongjam Chauba association asigi former president Rajkumar Imo association asigi president Nongthombam Jiko vice president Larinjam Gideranjan association asigi secretary Leksangthem Ronen Singh treasurer Songtham Nisikantamadi joint secretary Said Sultan Ahmad Su Sarukyaki pangthokiba thoram asiga mari lenana Padmasiri Thongjam Chauba Retired Colonel Seram Tikendra Janamadi Ngangbam Ibholda Lifetime Achievement Award Khusinaki Women's Cricket in Manipur gi pioneer Songtham Rajendro former curator Takelambam Rajen former umpire Paunam Gunamani former umpire Khetrimayum Kiran Rajkumar Diten Rajkumar Amusana Amadi former umpire Amadi sports journalist Warangthim Tarun Kumar da outstanding contribution gi award Khusinaki England gi club ama weriba Tiny More Cricket Club ta state asigi ahanba hoina sanaroi oikiba madi Dulip Trophy North East Zone gi sanaroi oina selection phangkiba Biswajit Konthokjam Trophy asigi sanaroi oina selection phangkiba Yumnam Karanajit Ajay Lamapam amadi Phairojam Jotinda special category gi award khusinaki Umpire of the Year Oinam Gulshan Nanda Best Coach of the Year Ilangbam Rishi Kumar Sahi Sigi Nupagi Best Player of the Year Takiba Cyclone Thangbiban gi
Kisan Laisram Amadi Nupigi Best Player of the Year gi Manata Kiba Tau Tamipangi Kalpana Devi Kaishamda Player of the Year gi Award Sing Kusinaki Pangtoki ba Thoramasi Saru Yakiba Hana Manipur Cricket Association MNC gi President Werambamadi former Union Minister Thanogjam Chaw wana Phongdoki bada Manipur gi mai amasung North East ki oina laiba state chinching manungda cricket haiba masana se masi soidara mai pakadabani haibasi ai wakhani mayam punakta ina hajari madudi national player ke asu yorkani aina lanaina bishapu thoga hobala pakta pichama semjarabani hauji loang sangwam da laiba cricket ki ground asisu aina Manipur da deputy semoina revenue department puri alot tor manila basi cricket si ga yamana ba mata ni matung rule regulation honga pradana mani masana male ekhoi gi suk sangba thakkai sangba Manipur Cricket Association MNC gi former president amadi Sagombal Kendra gi MLA Rajkumar Imona Phongdoki bada Odisha dagi black soil ni polai basi fast bowling yaba Biswajit hoigum di harau ni haiba players mayam je harau duni kai no da akhoi gi leiba players sing gi nungai ba BCCI gi tournament sing sanaba yana na gi madugum ba pitches ne koi ji semgat di basi next year onwards ta gi di BCCI gi level tournaments BCCI gi moi gi bibo gi matung ina madugum ba tournaments sanaba yana na ba aduga akhoi su laiba pardi haye matang chahi gum da di ranji host to ba yana na ba haiba gi adugum ba semgat sanaba pitches come ground ni height nai me am this mind thamjage Saru Yakiba Manipur Cricket Association MNC gi secretary Leisangthem Ronen na Phongdoki bada Manipur Cricket Association na koi gi leiseriba players masung support staff singa highest level lagi lowest level grassroots level bauda koi na moida tambina ba moida nurture tongna ba hona zabani players puna mapu chap manaba opportunity phangan ba ana loina na chap manaba media ga thamjaba aduma me koi na hona zari base handak ki sahi asi yamna memorable oiba chahi ma weki punna matches 704 sanaduna season amada ngasi faubada khwaidagi yamna paktopo ngamba oizaki award asina players singi talent sing adubu recognition bizabada natna mathang season da hena muka hena makoida hona na baidna wakhalon adudane khona ngasi pangtok sari award asi players singbu phaganna ba hona biba coaches support staff players singi damakta sacrifice to biriba parents guardians masong family members na makpu tamoi sena MNC gi makai gi kai khumna ba muchum thagat khumdok chari mathang season na lakpada koi mayam punna hona minaduna 2025-26 season mathang tha dagi hoba gi ya laibanina sisa gi performance to hadak season do badagi hena phaganaba mayam punna minasi Manipur gold mari yauna punna medal tarahomdoi loduna taranithoi suba North East Zone Shooting Championship ki taruk suba position tare National Rifle Association of India ki meng makhada tha sigi tang Nepal dagi Mizoram gi Aizol da satharakhiba taranithoi suba North East Zone Shooting Championship ngasi loisan khre pangthokiba championship asida Manipur gi nupa amadi nupi sutar kunmathoi official ama punna mioi kuntaruna saruk yakhibada gold mari silver taruk bronze ahum punna medal tarahomdoi loduna taruk suba position takhibane Yumbu Mizoramna gold kunmanga silver kunmathoi bronze kunmathoi punna medal humputre loduna ahanba amadi overall team champion oiki Meghalaya na gold kunmari silver kunithoi bronze taramanga punna medal humpumathoi phangdun ani suba Assam na gold taret silver tara bronze mapan punna medal kuntra taruk loduna ahum suba Nagaland na gold taruk silver mari punna medal tara loduna mari suba ARMU na gold manga silver ani bronze ama punna medal nipal loduna manga suba madi Manipur na gold mari silver taruk bronze ahum punna medal tarahomdoi loduna taruk suba position takhibane DC Chandel Trophy Super Division Football League ki ngasi chana ki bam match ta
Sanden Kulen YC na Lambung YCC bumaiti papikre. District Sports Association Sandil gi meng makhada mamang tha gi tang kunthra dagi team tarung saruk yaduna Sports Complex Sanden Kisran Ground chathariba DC Sandel Trophy Super Division Football League ki ngachi sana kiba ahan ba match sa Sanden Kulen YC na Lambung YCC bu gol ahum amada maiti papikibane. Sanden Kulen YC gi mai pakbi gol singadu L Sankingam na match ki tarhom dei shuba TS Niki na match ki humpusuba madi ST Singbhal na match ki maripuni thoi suba minita sanki match sida maiti kiba Lambung YCC gi amatangarba gol aduna nongthangam na match ki marifu manga suba minita sanki ani suba match ki sana kibada Khongjon YC amadi Kapam DC gol amata sanadana draw satkre. Aroibada Mariba Pau Amukana Pizari. Prime Minister Narendra Modi na Churachandpurda Lupa crore listing taret ka chahung ki project taramari urep yung tamkre Imphal da Lupa crore listing amaga chanirong ki project sangakre. Manipur da tangdulaita ba hanjulak na bakan hotnari mayampun hotnaminesi haina Prime Minister Narendra Modi na miyamda appeal tawkre. Amadi Jahi ani hena irang thokpada Manipurda matam chana laktraga ngasi Prime Minister Narendra Modi na Manipurda lakhibadu yaningdi haina IDP kana khungjang sangsinkre. Ngasi gi oina dia STV na sandok chaba Manipuri pau matang asida luchinjare medyang tabli ba pumna makpu amuka hana khurumjari.